Sahi asigi July amadagi hauna class 9 gi Maheiroi Singda lol ahum sungsoi Soidana Tamhanba Houragani haina Central Board of Secondary Education Cbse na lauthokre adumoinama class 10 gi oina ahum suba lol adugi damak board ki exam tawroi hari Cbse na thokiba notification amagi matung inna National Education Policy lising aniga kun amasung National Curriculum Framework for School Education NCFSE lising aniga kun gahumdoiga sanagadaba mongda thaurang asi lokhalakpani nauna semdoklaba thausil asigi makhada Maheiroi Singda lol ahum tangai fadana tamba houragani masigi manungda lol ani di India ge native language oigani ahum suba lol adu class 10 gi board examination da yauroi Maheiroi Singda mai masing tambagi ahenba polum pidana ba masung anauba lol tamnabagi khodong saba fangan ba oina thaurang asi lokhalakpani ahum suba lol adu board na exam lobagi mahutta mari lainaba school singna internal evaluation tawraka mark pigani school na piba mark adu Cbse gi certificate ta yaugani Cbse na piba lol singi manungda school singna apamba lol ahum khanba yagani adobo lol ani di India manungda ngangnariba lol loigadabani ahum suba lol adu foreign language oina khanbada akaiba leite India gi lol ani optional subject oi halaga foreign language ama ahum suba language oina tamnabagi khodong saba fanganbani hairi secondary thak ki textbook puthok tringai gi serakta kudak ki oina lokhatpa thaurang am oina class 9 gi Maheiroi Singda ahum suba language ki damak class 6 ki textbook sizinaba yahangadori lol gi oja watpagi khodong sadaba kokhanabagi board na language ki oja sing tongan ba school singda mathau tawhanaba thaurang lokhatgadori masigi sumatakta virtual class tawbaga loinana thabaktagi pothakraba oja sing amukhanna matam kharagi oja oina lawgadori